Tongan Tonganba Lup tarahum duina ngasi numidangwairam pung taruk togi houraga hayeng numidangwairam pung taruk phaoba state asida total shutdown Laothokhre. Ipsa Pandam Akom Lup KSA Ifa Kanglamai Kil LLK Loya Lup SWA Mikal Axel Amasung ERDO na Kauri Bapung Kun Marigi total shutdown asiga mari lene ngasi kaisam thong dalaiba International Peace and Social Advancement Ipsa Kanglepa ke office ta pangthok ko paugi miphamda Lup tarahum doi asigi wangang loi Santana hakpon hai Lup kharana National Highway singda blockade tawbadage Miam awaba mayok naringai kuki militant singna apamba matam amadi mafam amada hector landaraktuna misi mina kya yauri basida lengana mathau tawdaba amadi matu sonmagum karisu tawba ngamdana leiri Saitonda labukta lausuduna leibi maunaha ama kuki militant singna nongmai kapsinduna hatkiba madugi matung Bishnupur district ke Saiton yauna Imphal West ke Tongan Tonganba mafam singda atarakham leitana landaraktuna yum kai mai thaba amadi lanthum kya manghant ankiba asi yaningde adubu phibam asida Manipur lengana karisu tawba ngamdana leiriba asina hena pendaba haibadu oirei Jiribam district tasu nupi angang yauna mioi taruk thiba khangdana leiri misa miyamda landaduna misimina thokhaliba singi mathakta sub action lokhatpa ngamdana leiriba mathau tawdriba sigi mayokta total shutdown gi khongjang sangsinaba warep lobani warep sigi manung sana ngasi numidang pung taruk tagi hayeng ayuk pung taruk phaoba state asida total shutdown Laothokhle adumainama khongjang sigi manungda mai sing ana laing devakarma press amadi atai emergency ge thabak singdi komthokani haike Sakarga PMLA singa ada Delhi-da wari sanaba hore na praja ki confidence ama laba matungda yamna usitawaidana militant singna mu loi wari sagera saroira nawalaude kaimta daka leite akoi tawni madum tawni aibagi free hand thabagi mawong ama lapasi masi akoi yam thina condemn tawe jibamda share peba ma sire matungda mioi tara koi sidana tawgiba thodokse koi hosiki Facebook tadi angang singdo leigidre haiba ama viral oina chalai adubu akoina hosik leiba lenga sida hosik leiba intelligence ki source mayam sida Hojik su akoi thajaba thamaga sakarna apaba matang matam chana hojiki mi singse rescue tawni haiba wakalon duga loinana sakarna matik chaba step lokot pangam dawse masi akoi loop traum doisiki maikai digi condemn tawjari mata tawba yarni lengak se leitre moina akoida law igera central force igera tawningba tawba akoina kaim tawngam moi moina na khallaga zum chirang gi soida akoi koptru senam chirang swai gi range da coordinated oiba attack akoi Facebook da kaida social media da ure drone gi oiba attack then rocket kapak gi attack sigi mayam se Chatarak was a sea Sakana came to woman there was a Sigi Matanga, Nasi, Akogi looked around Doisina, Akoimiam the Lauthokhre, Hositariana, 24 hours total shutdown Lauthokhre, Koikangi Miamsi Amnosi, Nakan Mari Madagi, Blocket Toxanana, Chana Tanaba, Walakwa, Port Maman Ningalakwa, High Punamase, Sigi Daitasi, Gang lower them name